ꯃꯔꯨꯞꯁꯤꯡ ꯉꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯤꯑꯣꯏꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯅꯥ ꯑꯃ ꯒꯨꯒꯜꯗ ꯂꯤꯐ ꯑꯣꯐ ꯂꯥꯏꯐ ꯍꯥꯏꯅ ꯁꯔꯆ ꯇꯧꯕꯤꯔꯗꯤ ꯑꯗꯨꯝ ꯊꯣꯔꯛꯀꯅꯤ ꯃꯅꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯂꯥꯟꯆꯣꯏ ꯄꯤꯅꯥꯇꯥ ꯍꯤꯟꯗꯤꯗ ꯖꯈꯃꯦ ꯍꯤꯌꯥꯞ ꯁꯪꯁꯀ꯭ꯔꯤꯠꯇ ꯄꯔꯅꯕꯤꯖ ꯍꯥꯏꯅ ꯀꯧꯔꯤ ꯃꯅꯥ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯀꯥꯟꯅꯕꯅ ꯃꯥꯕꯨ ꯃꯤꯔꯥꯀꯜ ꯄ꯭ꯂꯥꯟꯠ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯃꯅꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯠꯊꯔꯆꯠꯇ ꯍꯥꯏꯅꯁꯨ ꯀꯧꯔꯤ ꯀꯤꯗꯅꯤꯗ ꯅꯨꯡ ꯂꯩꯕ ꯄꯨꯛ ꯃꯅꯨꯡꯗ ꯅꯨꯡ ꯂꯩꯕ ꯒꯣꯜ ꯕ꯭ꯂꯥꯗꯔꯗ ꯅꯨꯡ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯃꯅꯥ ꯑꯅꯤ ꯑꯍꯨꯝ ꯁꯨꯒꯥꯏꯔꯒ ꯅꯠꯇ꯭ꯔꯒ ꯁꯥꯏꯗꯨꯅ ꯊꯥ ꯑꯅꯤ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯉꯟꯇꯥꯗ ꯄꯨꯛ ꯍꯥꯡꯅ ꯏꯁꯤꯡ ꯑꯁꯥꯕꯒ ꯂꯧꯕꯤꯕꯗ ꯄꯨꯛꯇꯒꯤ ꯅꯨꯡ ꯇꯨꯝꯍꯟꯈꯤ ꯅꯨꯡ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯁꯨꯅꯨ ꯆꯥꯔꯣꯏꯗꯕꯅꯤ ꯀꯩꯗꯧꯉꯩꯗ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟ ꯑꯦꯟꯇꯤ ꯕꯦꯛꯇꯤꯔꯤꯌꯦꯜ ꯑꯦꯟꯇꯤ ꯐꯪꯒꯜ ꯄ꯭ꯔꯣꯄꯔꯇꯤꯁ ꯌꯥꯝꯅ ꯌꯥꯎꯕꯅ ꯑꯁꯊꯃꯥ ꯁꯣꯔ ꯍꯣꯟꯕꯗ ꯋꯥꯕ ꯏꯟꯊꯝ ꯆꯟꯅ ꯂꯣꯛ ꯑꯔꯨꯝ ꯍꯧꯕ ꯑꯃꯁꯨꯡ ꯑꯊ꯭ꯔꯥꯏꯇꯤꯁꯀꯤ ꯑꯅꯥꯕꯗꯁꯨ ꯃꯅꯥ ꯑꯍꯨꯝ ꯃꯔꯤ ꯍꯥꯞꯄꯒ ꯆꯥꯒꯨꯝꯅ ꯂꯣꯜꯂꯒ ꯃꯥꯒꯤ ꯔꯁ ꯊꯛꯄꯗ ꯌꯥꯝꯅ ꯀꯥꯟꯅꯩ ꯏꯁꯥꯗ ꯊꯦꯡꯒꯥꯏꯕ ꯆꯐꯥꯠꯄ ꯑꯄꯣꯝꯕ ꯃꯥꯏꯅꯔ ꯏꯟꯖꯨꯔꯤꯗꯁꯨ ꯃꯅꯥ ꯑꯁꯤ ꯇꯋꯥꯗ ꯁꯥꯍꯜꯂꯒ ꯃꯐꯝꯗꯨꯗ ꯊꯣꯝꯖꯤꯟꯕꯗ ꯌꯥꯝꯅ ꯌꯥꯡꯅ ꯀꯥꯟꯅꯕ ꯐꯪꯏ ꯑꯉꯥꯡꯁꯤꯡꯒꯤ ꯅꯥꯀꯣꯡ ꯅꯥꯕ ꯑꯃꯁꯨꯡ ꯅꯥꯀꯣꯡꯗꯒꯤ ꯃꯍꯤ ꯊꯣꯔꯛꯄꯗ ꯃꯅꯥ ꯑꯔꯤꯕ ꯅꯥꯄꯨ ꯃꯆꯨ ꯀꯥꯕ ꯑꯃ ꯍꯦꯛꯂꯒ ꯇꯋꯥꯗ ꯁꯥꯍꯜꯂꯒ ꯄꯣꯞ ꯄꯣꯞ ꯁꯨꯒꯥꯏꯔꯒ ꯃꯥꯒꯤ ꯃꯍꯤ ꯅꯥꯀꯣꯡꯗ ꯁꯨꯝꯖꯤꯟꯕꯗ ꯅꯥꯀꯣꯡ ꯅꯥꯕ ꯌꯥꯝꯅ ꯌꯥꯡꯅ ꯐꯈꯤ ꯃꯍꯨ ꯌꯥꯎꯕ ꯇꯤꯟ ꯀꯥꯡꯅ ꯆꯤꯛꯄꯗꯁꯨ ꯃꯅꯥ ꯑꯁꯤ ꯁꯨꯒꯥꯏꯔꯒ ꯃꯥꯒꯤ ꯃꯍꯤ ꯆꯤꯛꯄ ꯃꯐꯝꯗꯨꯗ ꯇꯩꯁꯟꯕꯗ ꯌꯥꯝꯅ ꯌꯥꯡꯅ ꯐꯈꯤ ꯍꯨ ꯀꯥꯕ ꯉꯝꯗꯦ ꯑꯗꯨꯗꯤ ꯃꯔꯨꯞꯁꯤꯡ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯇꯞꯇ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯊꯥꯕꯤꯌꯨ ꯃꯊꯧ ꯇꯥꯕ ꯃꯤꯑꯣꯏꯗꯁꯨ ꯍꯥꯏꯕꯤꯌꯨ ꯃꯔꯨꯞꯁꯤꯡ ꯇꯥꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯈꯪꯖꯟꯕꯤꯌꯨ ꯁꯟꯗꯣꯛꯄꯤꯌꯨ ꯏꯁꯥ ꯁꯦꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯈꯨꯔꯨꯝꯖꯔꯤ